Panampauksi Ayaba Logzaraga Takasaba video ni Ahanbada, Panampauksi Marubi Pausing Memna Tamzagi, Churchandpur Mini Secretary Yauna Lenga Kiloisang Sing Mai Takibasi, documents Mangan Kinabasin Balaloni, Kokomi. Churchandpur Mini Secretary Yauna Lenga Kiloisang Sing Mai Takibasi, documents Mangan Kinabasin Balaloni, Koki militant singers and rivers who love talk to the center Amadi, State Lenga Puna. Sangshulaba Khakta the Iranga Siki Oration Propangam Haina, Coordinating Committee on Manipur Integrity Kokomigi, Coordinate Somendro Toksum Fondokre, Lampiel the Labor Kokomigi Loisang Nangasi Paumising Unaba Madam Hanhai, Kumza English Amagasama Pango Humpugama to the base air oidun mito of Sing Takokinaviki Wapam, Set Minister of Fondo Kipedigi, High Rivasay Sigi Matuna Sanglak Mito of Sing Manipura Makhatana later Yana Baiduna, documents Sing Mai Tadokuna, Manganana Buhonabani. Ngarang Churchandpur Mini Secretary Yauna Lenga Kiloisang Sing Mai Taribasi, Cookie Sing Satabala Longamani. Mamanga ZEO Yauna, Miohum suspend over the Karisu Hydraga, Halbidar Ama suspend over the Irang Horibus in a taklema to deep. Document Manganana Cookie Sing Satabala Longi, Magna Makataraduna, Cookie narco terrorists Busawatuna Misam the Onsiduna no Mai Kapi Yauriba Mioyama, suspend over the Churchandpur SP Bukishina, occupied over Mapam the Labi Yari Hena. ITLF na Fongdurakliba Sima Akpani. Maramasina, Asigumba Tawong Singer Sienaba Punamak Center Amadi, State Langana Excelocum to he. Narangi Taudo Dura, Sienaba Sing Akanaba Matamama Piduna Pagadabni, Masina Trabadi, Leva Sigi citizen Ama Oina Lady Manipurgi, Misa Miamsu, India Mayok the Lerapo Yahiki. Loinana, Tambaki Mapam Sing the Central Forcing the Nupi Angang the Fawu Kutai, Adubo, Hadakta Army. Kanboya masat pamatamda kuki lalawusingna thattuna nongmoina phawba onsinduna kihalak paibisi Indian Army amadi Indian government ki mingsa thiningaini asiguma phibam sida numit tare ni gi manungna center na thabak lokhot pangamlabadi Manipur miyam gi mangluraba thajaba mu hanjilakani kumza English ngamaga samapan go humfuga mathogi mamangna sanglakpa kuki singbusu nauna sangshilakpa narco terrorist na makhogi makhada thamduna steresi misa miyam landarakli thawong si mayek singna khanglabanina center na asetpa phirep am lauduna narco terrorist ngi mathakta thabak pekhatpam thui Masidanatan state government na kuki militant singna lainaramba su handoklagani hairabanina center na su handokpam thui center amadi state government na su handoktuna amatapuna Sangshilaba Khakta State Asita Tokliba Iranga Siki Warroisin, Purakangani Hanesu Magna Fondoki Atopa Paomana, Churchandpur thoudokta leikhidaba ahum sukhre, Mini Secretary Yauna DCSP Office Maitadokre, Internet Things in Craig. Koki Kulai Pibising Marakta Laibigi video, Ama social media viral Oikiba, Shamlal Paul Kop Churchandpur District. Police the head constable Oiba Mioi suspend Okibagi Mayokta, Garanko Kishing Irang Horaktuna, Churchandpur SP Office Yon Mini Secretary to guide on Maitakre, Maru ever to comment Kia would on cre, Security Force Irang Lakshana Bohona with the no make up thoudokta, Mioi Hum Lekidre, Mie Kuntrarum as Opanankre, Loinana, Security Force in Gigadi Cas Maitadokre. Thaudo Osik Churchandpur SP na Cookie Kulai Pibising Marakta, Lairuba head constable do suspend Obigi Mayok Tangarang Tildagi Hona, Kokishing Kongjang Sangsilaki, Kongjang Gimakasa Tarapoina, Nomidang Su Machine Yamlabu Cookie Miam SP office of Homzilaktuna, Penabukulau Kalaki, Loina, Kongjang Sangsilibusing the ASP office get to Guiduna Manum Sangsilaktuna, office keep Polam get to Guibaraki. Loina, Churchandpur Mini Secretary Amad DC officer Sut Homzilaktuna, Irang Hena Sakturaki. Miam Satari Bing Sagi Tabak Tingnaba, Central Force Yauna, Police na tear gas cells in Kapke Dubu, Security action Adubu, Nasundana, SP Office Yauna Mini Secretary Amadi, DC Office ki Mal Sangamadi, Security Force in Sejanaba, Bus Yauna Garika Maitadoki. Miam Irang Kahena, Kankalakpadigi, Security Force na Lakshin Bangam Dabagi Pium, Lakpadigi, no may round Kasukaptoki, Security action that Mio Kasuki. Madugi Manunda, Mio Amadi, Kudakta Mapamadu Siki, Mio Anina Numidang Atiang Siki Bagaloina, Mio Kuntra Romna Aso Opananki. Nakalamaromda, Tangdang ba ama Kangdriba, Pau Amagi Matungina, Narangi Taudo Aduga Mari Lena Cookie Miam na Churchandpur Police to Tomzinduna, no Mayamadi Ataikulai Kan Lokiadi, Sarah Sida Orakliba Piba Mashika Mari Lena, Manipulangana, Churchandpur District Numit Mangani, Internet Service Things in Bigi Order Tokre. Atopapamna, Shamlal Paul gi suspend order Pungkun Gamari Manunda, Kaktrabadi, Lenga Kiloisang Sing Thong Lonsingani, ITLF,
Indigenous Tribal Leaders Forum ITLF na sinduna athubagi oiba mifam ama Churchandpur gi KKL complex ta pangthoktuna District Administration Head Constable Shyamlal Paul suspend tawbagi order pungkun ga mari gi manungda kakkadabane amadi district asigi DCM asum SP animak district asi thadoktuna satkadabani haiba warep yauna tungan warep tara lokre ITLF ki convener sing khulgilu singba sing amadi mahairoi singilu singba sing yauna pangthokiba mipam aduda laukibu warep sing adudi Head Constable Shyamlal Paul suspend tawbagi order District Administration khudakta kakadabani Churchandpur District ki SP Shivanand Surbe pungkun ga mari gi manungda district asi thadoktuna sakhigadabani misamna nomai kapnabagi order district magistrate na pikiba maramna district DCS Darun Kumar hairiba pungkun ga mari asigi manungda district asi thadokadabani karigumba Head Constable suspend tawbagi order asi pungkun ga mari gi manungda kaktraba amadi SPM asum DC animak district asi thadoknaba piriba matam asi phawgi manungda thadoktaba tarabadi lenga ki luisang kudimak thonglon gani masida tholakpa apapatagi taxa kudimak SPM amadi DC na pugadabani Central Government District asigi DC amadi SP gi pham animak Kukizau Furuki Kadar Singi manungdagi sindokadabani Security Force na miyoni hatkiba amadi kayaman as opanangan kibagi mayokta ain goyaba thabak kudimok paikhatpa ngarang numidangi thagokta leikidraba miyo animak Kukizau gi martyrs oina sakhangba loinana mathau taba thabak kudimak lokholaba amadi lainga kayanaba puraglaba matungda asiba masa lairol sanba Misam singna numai kapthorakibagi thagokta sienaba security personnel singi mathakta inquiry sathagadabani Kukizau gi MLA singhira masigi matangna yauksinduna issue osi lengakta paikhatadabani amadi ngarang numidangi thagdo adubu the wall of remembrance excar haina khangnaba asina singmani Ramasigi matangda ITLF ki chairman amadi secretary na puna khuyek piduna thokpa chirolamada Churchandpur district ngarang numidang head constable Shyamlal Paul gi mathakta aranba moral sizinduna thabaktagi suspend tawkibagi mayokta haurakhiba miyam gi ihau namthanabagi dama security force na kapthorakhiba nongmai maruna panbadagi miyoi ani sikiba amadi miyoi kunga manga hena asu apanang khibagi thawdo asigi mat Thaudang Pumba District asigi anauba ASP Shivananda Survey amadi Deputy Commissioner Darun Kumar na pugadabani hari warol asina makha taraduna awangba thaki phampariba official sing asina haujuk Manipur thoklibi irang sigi maram khangna miyamda hingsa yauna akanba khongjang sangsilakna bagi maram ohelakpa yaba thabak thoram sing paikhalakpa leptri haina maral siki hanisu pausida supali atopa pawmadana pamthong lon bagi khongjang khutakta handokpiyu MTU Black ta petrol liter de lupa samaga kuntra phawbu yonare Manipur laidiba oil pump dealer singna pump sing thongluan bigi khongthang ama sathariba sihauji leibak miyam gi awana madi tangdulai ta daba lan gamanaba sakta mama miyam na mayuk nariba sigenglaga khudakta handokpiyu haina mitei tribe union gi sirol amana appeal torokli siolasin hai lan asigi mari leinaba aso apan emergency service mai tamlibi school angang sing nomagi sara taliba imai ben sing tangai fadana sangba essential items sing mayamasi oil pump da mapan tanglaga satnariba ngaktani punama sigi khanbiraga oil pump thonglon bigano kanaguma shakti leiba masing yamlaba lahurlup amadi CSO kayana puba thangma ngamloidaba shell ge amadi thau gi demand kya su leptana tawshinbana singba sisu yariba makai khantharaga tawbiyo miyamgi oiriba phiba masida oil pump gi dealer business tawriba singa leba khunai gi thabak thodang kya tawriba nupa amadi nupi gi lup singa amana amagi interest khangna khongthang lobiyu haina MTU na phungdorakli thamapan hena sa tharaklaba lana sina leba sigi miyamgi setmi londa asauba ama piduna lakli Lon laururaga oil pump sing hangluba factory industry masam tauruba business sector sing sendong phangmudi lairadana sele phawa puthabagi fiamda lairi masigi mathak tuan ba tax makhal kya lauri national highway sing phawduna lakpa matamda singdasu lahulup kya gi illegal tax kya su lauri national highway na Manipur yoliba posai singi mamal lepli business without loss haina sathariba lamdam sigi business tawriba singa oil pump dealer singa khenaba lai habisi miyamna khangi laingang na loba fix oina lakpa rate singi tax wangna lauriba sing lan manung asidadi compensation pigadabani masipuna si mayuknaduna pamsalairi business tawriba madi sale gi demand tawriba isil inaw singa gi marakta wakal tamina ba madi aikhoi masal gi marakta amanama bu support tawna basangi
Lengangasu lan nangduna economy crisis mayoknaduna lamdamasi the business sector singda thadakiba loan gi senpham singasi kakokpiu loinana tungan matek singasi su laktokpiu oiriba phibam singasi puna wakhal taminaraga satminapa mathoktai amana amagi lairiba phibam khangnadana miyamgi interest yengdana hektamak angam phirep launaba sidi tawbiganu haina su serolsina haidi amaromdana black the petrol liter da lupa samaga kunthra phabu yonakre Manipur lariba oil pump dealers sing na numit humni pump sing thong loan wigi phirep laukibadigi black the thau yoliba singna petrol liter da lupa samaga yankhai digi lupa samaga nifu phawuduga diesel na samaga tara digi samaga kunthra phawba yon bathingnari loinana black the thau yon bigi masing su khangen hengat pa miyam unakhi panmaya badi ngarang hotel Nirmala da all Manipur dealers of petrol pump gi emergency meeting pangthok tuna ngasidagi hoduna February 19 fawba pump sing thong loan na ba phirep laukibani Atapa paumana PAPPM na ITLF ta ain khutta Paidanaba Checksin wa thamkhre thasi gi haukiba saisa taraga manga gi numidang na Churchandpur da thokiba thaudok amaga mari leinana Indigenous Tribal Leaders Forum ITLF na district asigi ASP da maral si bakhaktana tana miyambo ain khutta pahanana insin bagi thawong chathadana ba People's Alliance for Peace and Progress Manipur PAPPM na ITLF ta Checksin wa thamkhre PAPPM ki president mayang lambam Bobby na mitay na thadora kwa sirolamana kuki militant singi frontier organization ama oiriba ITLF na Churchandpur district ASP ki matakta maral shina bigi haklaiti loinana miyambo ain khutta paihana bigi thawsal ya loidabani hauju Manipur thokli birang siga mari lainana ITLF kotu amadi kuki NP gumba kuki militant sing sip sing Allied sing amadi frontier organization sing na lalong kaya yali masagi lamgi hak laitaba furub asina masagi hak tanbada haukiba irangda miyoi sing adu laikidabani asumba makti koki gi tradition na piriba koki miyam gi fundamental rights sing koki militant sing sip sing amadi frontier organization sing na lana seasonary loinana Manipur gi mayokta thabak tawna ba miyam da insinduna masa khakta gi khanma mong da makoina thamliba pandam madu phangna bonari Nong manatraga nong mari kuki miyam na hairiba makhoibu lana lamjing liba agency sing asigi mathakta lan horakpagi matam adu lakhigani matam adu da ITLF na makhoina tawjakhiba aranba sing adu khangjarakpa matamda khongpham handoksana bagi tanja phanglaru hairi shawladuna makha taraduna kuki narco terrorist sing tanthokpa Manipur kallu amadi India kallu haiba wakhalwon gi makhada ngarang tampak ki district sing da sangsing kiba mass protest adu da sarugya kiba khongjang loi khudingmakpu PAPPF na thagat phungdorakli thagat pagi phungdok pagi warol aduna hai ngarang chathakiba mass demonstration manungda Manipur nungsi sana ba madi tangdulai taba purangna bagi dama aikhoi shanti pami ia lakhokko koki militant singa tawriba su handu haibana singba tongan ba kholaw sing su lakki haiba wafam thamlakpa loinana nungsi raba isterasi gi amadi laibak pumbagi hen aphaba purangna bagi dama aikhoi makha na punna khusamna changsin mina khisi haiba wafam su thamlakli Atapa paumana lambi ki accident da mapa masa laikidre ngasi nungtil pung ani makhairo madu waida Thabal district ki Khongjom police station konba Khongjom war memorial complex manak nakna leiba NH102 da I20 ka registration number MN01 AS3001 ga Diobite registration number MN06 SD 9928 ka thengzinabra Diobite tongduna lakpani haiba mapa masa laikidre Leikhidaba mapa masa ani edudi salungpham kangthok saw mayai lekai digi phuri sabam sanahal sik kunthragatare apoppa leikhidaba PS Durani aduga masa adugi mamingna PS Rompisna Thabal district hospital laikatna ngamdana leikhidabani accident gi pawhek phangmuga Khongjom PS ki OCN Suresh lusungba police ki team ama thagok phangpham da laktuna hak thengna yengsilaba matung accident leikhidaba sanahal gi haksang lokalaba matung jenims ki mokta thamkhre haidi Atapa paumana Istelangana tungi mirol sing kanana bathabak paikhatlubuda irang tholakpani minister Basanta Kumar Manipur haujuk thoklibi irang asi minister nangthomam berena lusingba lenga sina tungi mirol sing wa apaba madi mai pakpa lambi da puna ba madi miyam gi yefana bagi dama hotna rubudigi tholakpani haina Manipur lenga ki education amadi law and legislative affairs minister Thonauzam Basanta Kumar na phungdokre wapamasi nambol kendra gi manung chanba kakyai da leiba kakyai youth progressive club KYP sigi yankhai geni thoi suba common thoram ga loinana club asigi nauna saba sanglen sanga bagi thoramda minister na phungdokhibani minister Thonauzam Basanta Kumar na hai
Mamang lulusingba kiyana pekhalamba amadi pangthoklamba thabak thoramsingi mahai ngasi phangmani state asigi haurakliba nahasingbu mayai kaaba chinjaki langda thuduna mangkhigidaba adudagi kalhaunaba state asigi singi lamsingda umang wamang kokthorakpa aikhogi tungi mirol singbu phataba lambidagi kalhaunaba hotnarubadagi lamdam asida irang asi tholakpani hauzik oiriba phibam asida aikhoi puna thengnamina hoba mathau tai haiki Makasa Tarak Point Kangla Paugi Ayaba Loxeraka Mam Kangla Paugi Sigi update Mam Tamsagi. Ahan cookies in a capsule kiba motor cell ama yumlak the pokai bedegi sound amangata tokre. How kiban minigi mamana cookie narcotiris in a sugunu de leva might take cool sinda, etexa tarakiba dunga sisu makatana satarakpagaloidana, cookie narcotiris in a capsule motor cell ama sugunu melekai the leva yumamada tasinduna pokai bedegi sound amangata tokre. Paushin Haidibadi, Narang Ihing Nungyadi cookie, theories aduna, Napat Maning the Leva, Lalon Pai cookie, Kulom the Gi, Sugunu, Maite Kultamna, MMZ, Pressure Round Kia, Capsin Landaraki, Cookie Kulai Pai Bising to Gimake Digi, Thermo Center Amasum, Night Vision Yauba, Drone Cases in Aduna, Me Labama Pumpsing Hangdu Matunda, no Mayama de bombs in Capsulakimani. Cookie Singaduna, MMZ, Sniper Sing, Apapa Makalgi Kulaika, Lepalaitana Capsulaki Baduda, Kulungapu Kunjasing Gimake Digi, 100 no make up Naki. Taudo the cookie narco theories in Gimake as upon Asiana Yaromani Hina Tazanari. My take Kulungapu Singi Make Digi, House of Paubigi Wina, as upon Yobigi Paulatri. Amaramda, Naranumidang Pung Taraga Makairam Tabada, Cookie Kulai Pibisina, Motor Shelama Capsulak Padigi Sugunu Meleka de Leva. Yum lembam ibom sakoba miyu emagi yum da taduna yumgi sarukya amang ata thokre aso apandi yahodre hadi loisulak poina to papomana ITLF na ngarang sisipur sikhiba miyu ani martyrs ni hana lobaga loina lengak demand kya talakli Churchandpur gi DCS Darun Kumar amadi SP Shivananda Sarbe IPS ani nangarang numidang da miyo ani shikiba amasung miyo kunga mga aso apan nang kiba thaudodugi daita makoi ani na pugadabani haina ngasi phamkiba ITLF ki mifam amana warep laukibaga loinana Churchandpur DC amasung SP pung kunga marigi manungna sindokna badabi tawkibaga loinana karigumba sindoktrabdi Churchandpur ladiba lenga ki loisang sing thingzilagani haina ITLF ki chairman Pogin Hawkip ki sirol man haidi ngasi Churchandpur gi KKL complex ta tungan tungan ba CSO amadi mahiru lup sing yawa athuba mifam ama phangki mifam masina tungan tungan warep tara sulauki warep tara sigi manung da hybrid Churchandpur police ki head constable Shamlal Paul gi suspend order handu DC amasum SP pungkun gi mari gi manung da sindok tuna kukizo kanglup tigi hapu ITLF na makoi ani gi mathak legal action lawani ngang shiki ba mi ani kukizo gi martyrs lawani hiramasida kuki MLA tara na yokshin gada bani Miamda, no maina kapa security force in Dandipi Gadabani, Narang Shikiba Singbu, the Wall of Remembrance, Massacre ni Hana Logani have a wapum cast to zero to the Yauri. Adu Houseguna the Miam Paus Matang Solution Jaragamas Miampur and a Waptet Gaminasi.